Chinaga Ungkhatnaba Cheirakta India Amadi US Special Force na War Games Pangthokhre. Haukiba chahi ahum lom chumna Chinaga Ungkhatnaduna lakiba Cheirak asida Indiana US Special Force ka loinana War Games Pangthokhre haina official report amagi matungina phongdoklei. US amadi India ki Special Force na War Game Pangthokiba si maruwaina forward area da fighter aircraft operation support tauna bahonabada maruwaina focus pinabani haide. War Games asi Special Training Center da pangthokibane India amadi US ki lanmising aduna fighter amade transport aircraft na chingba sizinaduna masing yamlaba lanmising saruk yaraduna kalai kunda da exercise asi pangthokpane ESCOF India haina mingthonba exercise asi da maruwaina F-15 Strike Eagle fighter jet sing yaunanaba schedule tawri adubu schedule asi khara change tawba yana leiri haide. UK UAE amade global power singa loinana Indian Air Force na War Games kaya amasu pangthokhrabane. France ka loinana oren exercise pangthokadaure. Masigi matung tarakpada Greece tasu atopa War Games ama pangthokadaure. China ka lanthengnaragpa matamda Indian Air Force ki mapanggal asi tangai fadana mapanggal kangkhathanbagi mathau tare. India ki masing yamlaba lanmi singa loinana China ka lanthengnabada maruwaina haithoi singthoiba hengatnaba War Games asi pangthoklibane. Handaki chahi kharagi matam asida China gi lanmisingna India gi ngamkhai paringda yamna nakna sangsilakibagi thogdok laikhre. Indian Special Force na Eastern Ladakh sector gi chingdol gi lamdam gi saruksingda deploy tawre. Masida Indian Air Force ki fighter aircraft amade combat helicopter singna support tawribani haire. Indiana line of actual control gi sarukta China gi maikaidagi aggressive oiba thawong chatharakpa hengalakle. Masida US ki maikaidagi su China na India da aki tuzungba piragliba si thengnana bahonabada mateng pangnana bagi saruk oina War Games asi pangthokpane. Ing 2020 gi matamda Galwanda India amadi China gi marakta khut thoknabagi thogdokta nakal animaki oina masing yamlaba lanmising sikhibagi thogdok laikhrabane. China na India gi ngamkhai manak nakna lanmising toina thomjinbagi thawong singde adumak chathaduna lakli haide.